US na Nouna Hormuz Amasung Ethatsingda Landarakkhraba Matungda Quwat Amasung Bahrain di LANBUNG ONKHRE numit kayani United States Amasung Iralgi marakta khud thoknaba lepruraba tungda amuk hanna laibak anigi marakta ungkhatnabagi chang pangthok chawthorakhre US na Strait of Hormuz yauna Iralgi Ethatsingda nahawna na Landarakkhraba Matungda glove laibak ama oiriba Quwat Amasung Bahrain LANBUNG oirakpaga loinana glove laibakta muknabagi chang khanghen helakhre Iran na Strait of Hormuz tamna drone gi landa chatharakpa ngakthokhraba matungda US lanmina Iralgi coastal lander amasung surveillance site singda landaki haina US lanmina fongdoki US lanmina fongdoki bada Iralgi drone marina mafam adugi maritime trafficta atamnana landarakhibani hairi Iralgi drone singna Landarakkhiba adu mafam adu da laiba jahaz singda aki akhang piba gi thawongni US Central Command na makha na fongdokhibada Strait of Hormuz ka thangnana laiba gorok amasung Asia ithatta singda laiba Iralgi surveillance facility singda landaki US na chatharakhiba landa adugi pakhum oina Iralgi Revolutionary Guard Corps na Quwat Amasung Bahrain laiba US ki Singda landakhibaga loinana ayaba yaudana Strait of Hormuz fauduna chatnaba honarakhiba tanker mari dasu landaki hairi Iran gi thawong asibu Kuwait ki foreign minister na akanba mongda yaningdaba fongdokhibaga loinana khongthang asi atamnana landabani haiki Iran na malem gi laibak singna khut thaba lepnaba fongdokhiba kayabu ikai khumnadraba amasung mafam adugi micham singda atamnana kihan khanghanbagi thabak chathare haina so akanba wafangsin thangki nakal amaronda Iralgi senior officer na thamlakhiba warol amada US na West Asia gi land asi waroshin puraknaba wari sanasi hairabadi Iralgi fazenduna thamliba land lanthum sing thadokadabani haina section warol su thamki